ꯈꯣꯏꯔꯝꯖꯔꯤ ꯀꯥꯡꯂꯩꯆꯥ ꯃꯦꯝ ꯋꯥꯐꯝ ꯊꯝꯖꯒꯦꯅ ꯑꯩꯁꯦ ꯊꯥꯒꯠꯆꯔꯛꯄꯅꯤ ꯄꯦꯟꯃꯟꯗꯕꯒꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯏꯁꯥꯅ ꯈꯪꯖꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯣꯛꯑꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯔꯦꯛꯂꯤ ꯏꯁꯥꯅꯗꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯈꯪꯖꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯅ ꯈꯟꯕꯒꯤ ꯄꯦꯟꯃꯟꯗꯕꯒꯤ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯗ ꯁꯤ ꯃꯇꯨꯡ ꯊꯣꯛꯇꯅꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥ ꯑꯃꯗ ꯌꯥꯝꯅ ꯈꯪꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯇꯩ ꯃꯆꯥ ꯑꯃꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯪ ꯇꯥꯔꯕ ꯍꯥꯏꯗꯤ ꯀꯨꯀꯤꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯕꯪꯀꯔ ꯀꯌꯥꯝ ꯂꯩꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯌꯨꯅꯤꯠ ꯀꯌꯥ ꯂꯩꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯕꯪꯀꯔ ꯃꯅꯨꯡꯗ ꯃꯤ ꯃꯁꯤꯡ ꯀꯌꯥꯝ ꯂꯩꯕꯖꯥꯠꯅꯣ ꯀꯨꯀꯤꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯦ ꯀꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯖꯥꯠꯅꯣ ꯑꯗꯩ ꯀꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯋꯥꯠꯆꯣꯏꯕ ꯑꯦꯅꯤꯊꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯀꯣꯡꯒꯗꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯦ ꯃꯤꯇꯩ ꯍꯥꯠꯄꯁꯦ ꯀꯩꯅꯣꯒꯤ ꯀꯔꯝꯕ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯖꯥꯠꯅꯣ ꯑꯗꯩ ꯒꯥꯔꯤꯗ ꯃꯤ ꯀꯌꯥꯝ ꯂꯥꯛꯄꯖꯥꯠꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯋꯥꯏ ꯖꯒꯥꯗ ꯂꯩꯔꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯀꯌꯥꯝ ꯂꯩꯔꯕꯖꯥꯠꯅꯣ ꯑꯗꯒꯤꯗꯤ ꯗ꯭ꯔꯣꯟꯁꯦ ꯋꯥꯠꯂꯒꯅ ꯗ꯭ꯔꯣꯟꯁꯦ ꯂꯩꯒꯗꯕ ꯑꯅꯧꯕ ꯗ꯭ꯔꯣꯟꯁꯦ ꯀꯌꯥꯝ ꯂꯩꯔꯛꯀꯗꯕ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯑꯗꯒꯤꯗꯤ ꯀꯨꯀꯤꯁꯦ ꯃꯣꯏꯒꯤ ꯄꯩꯁꯥ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯃꯣꯅꯤꯇꯔꯤꯂꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯅꯥ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯩ ꯃꯣꯏ ꯁꯤꯒꯤ ꯖꯤꯄꯦ ꯑꯦꯀꯥꯎꯟꯁꯦ ꯂꯨꯄꯥ ꯀꯌꯥ ꯂꯥꯛꯈ꯭ꯔꯖꯥꯠꯅꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯀꯔꯝꯕ ꯃꯤꯅ ꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯣ ꯃꯣꯏꯒꯤ ꯖꯤꯄꯦꯒꯤ ꯅꯝꯕꯔꯐꯥꯎꯇ ꯂꯩꯅꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯦꯛ ꯍꯪꯕꯗꯅꯦ ꯈꯪꯒꯗꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯂꯩꯒꯗꯕ ꯃꯥꯟꯗꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯍꯨꯜꯂꯒ ꯉꯥꯏꯕ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯗꯤ ꯑꯁꯦꯡꯕꯒꯤꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯖꯤꯕꯅꯤꯀꯣ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯗ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯊꯨꯅꯞꯇꯩ ꯑꯃꯗ ꯍꯪꯕ ꯃꯇꯝꯗ ꯊꯨꯅꯞꯇꯩ ꯃꯆꯥ ꯍꯦꯛꯇ ꯊꯨꯅꯞꯇꯩ ꯍꯥꯏꯁꯦ ꯃꯣꯏꯗ ꯍꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯑꯃꯨꯛ ꯈꯨꯝꯃꯛꯀꯗꯤ ꯁꯤꯒꯤ ꯃꯣꯏꯗꯤ ꯌꯨꯅꯤꯠ ꯑꯁꯨꯛ ꯂꯩꯕꯅꯤ ꯃꯣꯏꯗꯤ ꯁꯤꯒꯤ ꯕꯪꯀꯔ ꯑꯁꯨꯛ ꯂꯩꯕꯅꯤ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯁꯤ ꯒꯥꯔꯤꯁꯦ ꯊꯧꯕꯅꯤ ꯑꯗꯒꯤꯗꯤ ꯃꯣꯏꯗꯤ ꯁꯤ ꯕꯪꯀꯔ ꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯦꯕ ꯃꯤ ꯃꯁꯤꯡ ꯑꯁꯨꯛ ꯂꯩꯕꯅꯦꯕ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯗ꯭ꯔꯣꯟ ꯑꯁꯨꯛ ꯂꯩꯈ꯭ꯔꯕꯅꯤ ꯗ꯭ꯔꯣꯟ ꯑꯁꯨꯛ ꯂꯩꯒꯗꯕ ꯋꯥꯠꯂꯤꯕꯅꯤ ꯗ꯭ꯔꯣꯟꯗꯣ ꯁꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯖꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯅꯦꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯁꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯈꯪꯖꯗꯕꯗ ꯏꯁꯥꯅ ꯀꯨꯀꯤꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯩꯔꯦꯕ ꯑꯗꯨꯝ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯄꯤꯔꯒ ꯗꯤꯇꯦꯜꯁꯦ ꯄꯤꯔꯒ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯤꯅ ꯃꯣꯏꯅ ꯁꯤ ꯖꯒꯥꯁꯦ ꯁꯤ ꯃꯤ ꯋꯥꯠꯂꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯠꯆꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯕꯀோ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯈꯤꯇꯪ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯟꯅꯤꯅ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯥ ꯍꯦꯟꯅ ꯃꯊꯧ ꯇꯥꯗꯕꯁꯨ ꯈꯟꯖꯩꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯀꯣꯟꯅ ꯇꯧꯁꯦꯕ ꯑꯗꯨꯃ ꯈꯤꯇꯪ ꯇꯧꯁꯤ ꯈꯤꯇꯪ ꯐꯥꯗꯃꯤꯟꯅꯁꯦꯕꯀꯣ खितंग फादबिनसी सिम खितंग ज्ञान तामिनसी अदो यामना पेंद्रेबो याम थिना पेंद्रेबको अदो सिगी पोसे अखोय एक्सपोज तौगुमसी अखोय इंप्रेस तौदो मंगातिंग सोशल मीडिया दा अदुदु से प्लीज फॉर गॉड सेक सिजिमा कंप्लीटली तोसेबा यामना हिडन एजेंडा आम लेजे यामना हिडन एजेंडा आम लेजे अखोयना कैदौरतगे नेक्स्ट मूव ता अखोयगी नेक्स्ट मूव से करीनो अखोय मथंगी खोंथांजे अदम एक्सपोज तौदो तौगा चटला लेरेबा सि खितंग कंट्रोल तौसेबा अदो सिदंग हाइजगे नत्रगदिने थांनबा मिकुपता कई थोलकदगे ngasi thoisini si kai nungai de bo nungai te na ko sigi se thok ta na ba amung tang sin na si ai kut no la ga haije gi snow mayam da mateng pang bi snow loi thaga chari do mateng pang bi mayam ju kitang gyan ta min na si mateng di pang da ya pon de angam mateng pang na si ba adu expose tong na gum si ko anu sida moigi lag ama si ba khoi gi ichin naw gi khujin da kitang khot ba ga de value le ba khoi na he le ba मोइदि मिनते सानेबा अखोइदि मीनेबा मोइगि अखोइगि कंपेयर तौबा यारोइबको मोइगि लाक अमसि मोइगि खुजिना कितन खोकबदो अदुने वैल्यू लेबे हेलेबा सो प्लीज फॉर गॉड सेक कितन ज्ञान तामिनसि मयाम एक्सपोज तौगुमसि सेलिब्रेशन ngata तौगुमसि मथौ तादे मतम लाखिनि कितन हाइमिनसि को कितन ज्ञान तामिनसि मैम आई लव यू ऑल कितन ज्ञान तामिनसि मैम थैंक यू वेरी मच अदुना सिदा लोशनगे अद कितन इनडायरेक्टली मतेंग पांगबो तोसे को कुकीदा